आकाशवाणी इम्फाल मोइरांथी बेबिना पाउ पाजरी अहानबदा मरुइबा पाउ मणिपुरदा नोमदा कोविड-19 पॉजिटिव ओरकपगी चांग यामना नेमले नाबा फबगी चांग हानादगी वांखलक्तुना चादा मरफुदा 8.8 यौरे नेताजी सुभाष चंद्र बोस की चामा 15 सुबा मपोक नुमित थौरम मणिपुर यावना लेबाक सिनबा थुंगना पराक्रम दिवस हाइना हयेंग पांगथोकदौरी भारत ना हेल्थ केयर वर्कर लाख 10 हेना कोविड वैक्सीन ख्वाइदगी खोंजेल यांगना कापथोकपा लेबाक ओइरे अमसुंग केंद्र सरकार गा लौमी सिंगा ngasi makha tana New Delhi da wari sanaragani लेबाक असिना मालेंगे लाइचत ओइरिबा कोविड-19 गी मायोक्ता पुन्ना अमत्ता ओइना लांथेंगनरी लमदमसी की मियामना सखंगनरबा मियोय क्यानासु लानफम असिदा माइ पाकनबगिदमक आकाशवाणी इम्फाल गी ई पाउगी खुथांगदा मिपुंग खुदिमंगना अराइबा थवंग अहुम फेस मास्क उpa अमका फुट तरुक लापना लेनबा माइमिट अमदि खुदसा तोइना हामदोक्तुना तरु तनाना थमनबा अपील तौरी आकाशवाणी इम्फाल गी इसै मयक इबा जिला लाइसांग थेमना कोविड-19 दगी ngaktongnaba मियामदा अपील तौरदना हाय मियामबो जिला लाइसांग थेमना कुरुमजरी कोविड-19 लाइचत असिदगी ngaktoknaba ख्वाइदगी फरबा उपायदि सेक्शन बाहायबसिनो ओइरि सरकारना लाइचत असे थिंगननबा होनरिबा सिगी मथक्ता अखोय पुमनमकनसु अमत्ता वैना भाब तामिनदुना लाइचत असिदगी ngaktoknaba तंगाई फदना नियम अहुमसि ngakना चटमिनरसि अखोय खुदिमंगना युमदगी मपान हेक थोलपगा फेस मास्क सोयदना उब्लसि सापोन नत्रगा हैंड वाश सिजनदुना खुदसा सेंगना हामलसि लोइनना मी अमगा की मरक्ता फुट तरुकी सोशल डिस्टेंसिंग थमलसी चेक्सिन बाहायबसिना इसा नुंगसिजरबा इमुंग मनुंग अमदी मयामबु लाइचत असिदगी सोयदना कनमंगमगदौरिबनी मयामबु अमुक हन्ना खुरुमजरी हौजिक मपुंगइबा पाउ मणिपुरदा नोमदा कोविड-19 पॉजिटिव ओरकपगी चांग यामना नेमले हौकिबा पुंग 12 दा मी 18 खक पॉजिटिव ओइबा थेंगनकी हाइरिबा मतम असिदा मी 9 नाबा फदुना डिस्चार्ज तौखिबदगी नाबा फबगी चांग हानादगी वांखलक्तुना चादा 8.8 यौरे राज्य की कोविड-19 कमन कंट्रोल रूम ना ngarang numitang wadam thokpa cherol aman hai hojik phawda punna positive case lising kunipan chamapan kunthanipan leibagi manungda mi lising kunipan sahum yankai mathoi naba phakre active case sani kun leiri haukiba pung kun mari da laichat asida mi amata sikide hojik phawda laichat asida laikidaba masing sahum humputaret lengdana leiri गणतंत्र दिवस पालन की यंगलगा मणिपुर दसु ngak chenbagi akanba section thorang lokhatle tongan mafam kayada police amasung security force na thibu humbagi thabak chathari maru oiba lambi singda achat awksing check tawri नेताजी सुभाष चंद्र बोस की 115 सुबा मपोक नुमित थौरम लेबाक सिनबा थुंगना पराक्रम दिवस हाइना हयेंग पांगथोकदौरी नुमित असि मणिपुर दसु बिष्णुपुर जिला की मोइरांगदा लेबा INA कॉम्प्लेक्स ता पांगथोकनबा सेम साबा लोइरे थौरम असिगिदमक लेबाकी तोंगान मफमदगी INA गी वेटरान सिंग अमसुंग मखोयगी इमुंग मनुंगी मियोयसिंग थुंगलरे नेताजी सुभाष चंद्र बोस की मपोक नुमित का मांगोइनना ngasi numitang pung 10 dagi 10 makhai phawba a flag flew at moirang haiba akhanaba इंग्राजी की थौरम अमा आकाशवाणी ना संदोकनी थौरम असि राजधानी FM रेनबो आकाशवाणी AIR YouTube चैनल अमसुंग DTH ता ताबा फंगनी आकाशवाणी इम्फाल की कंगला अमसुंग संगाई चैनल नसु थौरम असि रिले तौदुना संदोकनी ताबिरिबा पावासी आकाशवाणी इम्फाल दगिनी भारत ता हेल्थ केयर वर्कर लाख 10 हेना कोविड वैक्सीन कापथोक्तुना वैक्सीन असि कापदा सिंथानिंगाई ओइबा अनोबा पंडुप अमा लानथोकले ngarang khakta da ahanba dose gi oina mi lakh ani lising kunthra hundoi henbada vaccine kapthoki hakchel mantraloin hai haujik phawda leibak asida health care worker lakh 10 lising nifu subna 13 vaccine kapkhre मालेंगे ख्वाइदगी चावबा कोविड वैक्सीन कापथोकपगी खोंजंग असि था सिगी 13 ता प्रधानमंत्री नरेंद्र मोदी ना हौदोखिबनी ngarang हिदाक काखिबा असिना नोंगमदा ख्वाइदगी मसिंग यामना हिदाक कापनी ऑक्सफोर्ड यूनिवर्सिटी ना खोमजिनबा डेटा मतुंग इना मी लाख 10 हेना कोविड वैक्सीन कापथोकपदा भारत ना ख्वाइदगी यांग हिदाक कापथोकपा लेबाक ओइरे भारत ता नमित
taruknida pandam asi phangkhibani aduga America dana numit 8ni changki leibak asida COVID-19 na nabadagi pharakpagi sang sada marfuda taruk dasmik taret manga yaure haukiba pung kun marida mi lising 18 hena naba pharakhi Haksel Mantralena hai haujik phawda laisat asidagi naba phakhiba masing koti ama lakh ani lising 65 hele haujik active case lakh ama lising 42 thoi leiri haukiba pung kun marida mi lising 15 chani kulumdoi nauna positive oiraki masi tharaga apunba positive oiba masing koti ama lakh taruk khara hele Pradhanmantri Narendra Modi na ngasi video conferencing gi khothangda Varanasi da chathariba COVID vaccination gi khongjang gi beneficiary sing amasung vaccinator singa wari sanagani saruk yariba singna hidak adu kathokpada makoina thengnariba punamak Pradhanmantri da pawdongani Pradhanmantri na scientist rajniti gi lusingba sing official sing amasung atai saruk yariba singa malengi khwaidagi chawba vaccination gi khongjang adu mai paanbagi matangda leptana wari sanaba amasung khana nainaraba matungda thorang asi lokhalapani Pradhanmantri Narendra Modi Tezpur University Assam gi 19 suba convocation da video conferencing gi khothangda saruk yari thoram aduda Assam gi Rajyapal Professor Jagadish Mukhi Mukhyamantri Sarbananda Sonowal amasung Kendra gi Shiksha Mantri Ramesh Pokhriyal Nisangsu saruk yari convocation asida mamang sahida pass tokhiba mahiroi singda degree amasung diploma yenthokani Kendra Sarkar ga Lomi Lupsinga ngasi makhatana New Delhi da wari sanaragani tararak suba oina Kendra Sarkar ga Lomi Lup nipuma thaiga wari sanabada Sarkar na Lomi Lupsing aduda lau singugi anowa ainsing adu sahi amadagi ama makai phawba chanhandana thamge haina prastab tawki lau singu mantri Narendra Singh Tomar hai chunaba waroisin ama purakpa ngamnaba Sarkar ga Lomi Lupsing adugi misinga Lomi singna changsilliba khongjang aduga mari leinaba wafam punamak khanaba yai adum oinamak Samjukta Kisan Morcha gi ngarang pangthokiba mifam matungda Lomi Lupsing aduna hai Lomi singna makhoigi dabi sing hongdokpa tawroi amasung lau singugi ainsing adu muthatriba phawbadi sarkar gi prastab amata khanaroi madugi mamangda lau singugi ainsing aduna Lomi singi punsi amasung lau singugi sector da sound awonba ama purakani haina lau singu mantrina phongdokhibani mang hai Lomi singi yaifanaba amasung makhoigi swartha ngaknaba sarkar gi achetpa phirep lei kana amatana makhoigi lammunba yaroi haiki Bidhan Sabha Mikhal Pangthokadoriba Nongchup Bengal da voter singda thajaba pohanaba amasung aranba voter list semdoknaba mangjongnana Central Force sing thambinaba birodi dol singna election commission da taksinkhre sakhanglaba rajniti dol taragi mihut singna rajya dugi khongchatta leiriba election commission gi full bench ka unakhi unabadugi tungda Nongchup Bengal gi BJP president Dilip Ghosh na pawmi singda hai Mikhal adu ningtamna Jumna amasung santi oina pangthok hanaba tangai phadaba thaboksing lokhatpinaba makhoina commission da taksinki mahakna yamdrabada Rohingya lakh manga gi ming voter list ta hapchille madu lokthokpa tangai phade lep amasung congress lusing basingna su voter list aduda ungnangba phongdokhi amasung madu chumthoknaba official singda khangan binaba makhoina chief election commissioner da haijaki Raijadu da oiriba ain amasung santi raksa ki matangda election commission na pendaba phongthokre hairi paw kharan hai ngasi ayuk ADG law and order ga unabada chief election commissioner na Bengal da ningtamna chumna amasung santi oina mikhal pangthoknaba tangai phadaba thabak punamak lokhatnaba khanganki loisilappada COVID-19 dagi ngakthoknaba face mask upa phut taruk lapnana leiba khutsa amati maimit tarutanana thamba haiba asamba thawong ahum asi ngakna chatpinaba amuhana ningsingjari Aroibada maruiba paw amuhna Manipur da nomada COVID-19 positive oirakbagi sang yamna nemle naba phabagi sang hanadagi wangkhalaktuna sada marfudra taret dasmik mapan taret yaure Nitaji Subhash Chandra Bose ki chama kun manga suba mapok numit thauram Manipur yauna laibak sinba thungna parakram divas haina hayang pangthokadori Bharat na healthcare worker lakh tara hena COVID vaccine khwaidagi khongdel yangna kapthokpa laibak oire amasung Kendra Sarkar ga Lomi Lupsinga ngasi makha tana New Delhi da wari sanaragani pauloi jare